Tree plantation drive kiming da Bharatiya Janata Yuva Morcha BJYM ki President Baris Sharmana lusing ba khutpu amna Thangjing Sang da thasi ki taragamari da kolai matik sana pairaga sangsilaktuna khunja singbu aki akang pohalam le haina Kca Civic Association Churachandpur na phongdrok paga loinana akan ba mong da Condemn Ourakli Malem da khwaidagi sauba political party amagi youth wing gi lusing ba amna sigumba mathong hoktaba thodok asi chatharpa asi laibak thibani haire Haukiba Mikhalda Asoba Mangan Amagaloinana Kuki Singna BJP Bu Angamatakta Sogat Kibane, Shotaduna Ladiva Singilam Singu Manavatakta BJP na Pubirakani Haina so Tazabatamlobani Adobo, Yuba Morsana Kanglupi, Sarang Nabatoka Nabahona Badanatana, Kanglup Masel Nungsina than Batong Satarapasi, Akanbomong, the Aning of Fondorokle, Asigumba BJYM Gimatong hooked the Batong, Asinamaram Oiraka, Lisang Sin Nungsisana, Leminaklaba Kanglup Singi Marakta, Nongaina Daba, Tohan Gumsi Amade, Mio Bagi Lisaki Wang with the Satarapaman Batong, Asida Senabasing, Maral Gimatungina, Marilena Masina Atuba Serak Piu, Haina Kca Churachandpur Tadaropa Serolamana, Apil Tarugle.